India government na hauji awai bantana sukra thambi kre India government amadi kuki ani ki marktale mari si kari no ha basi akhoi su chamam na ba ma praja sida phawle hauji su thambi kre masi aigi mot di matam si sum yeng bra ni khanjil le do matam si ngai bra ngai ra masoi makhoi gi asoi ba se masi asum hauji pungching khudingi kuki gi asoi ba makhoi gi yamna wild oiba makhoi gi behavior sing adagi khoi gi terrorist ki activities ka ya si khoi hauji kano khudingi uba phange ba aduna masi yamna phajana India government na masi yengsil libra gaglaw fazil pagi port ma khagla kadra kai ai di thamjani ai mota ko baramdi masi makhoina hojiki susi akhoi na matamduda akhoi gi home minister Sidambaram ahanagi matamduda oiramba matamdane ba makhoina Myanmar macha amaga su torumbasi Indian citizen Manipur gi citizen su nate ko akhoi gi 𝗘𝗩𝗘𝗥 gi se masi akhoi 𝗘𝗩𝗘𝗥 gi presidency kaino si maga kaino to ki basi masi makna Manipur gi lan ngasi horiba lan sigi maru si aidi matam du hulleng khalleba su to ki basi madu yam soiba India government amadi Manipur government gi yam soiba state ni ko madu da su to ki badagi adum haina Myanmar dagi lakhiba amabu ipong phongna yamna welcome to ki ba akhoi gi country asida amadi state asida aduna makhoida thongna amakhak phau ki ba haitare makhoida hena aduna akhoi ngasi Myanmar dagi ising isau dona henkale si makhoi singdu Myanmar dagi lakpa makhoi bu su tawduna respect piba makhoi bu sangjapam pi ki badagi ne khalle baina aduna hojik si hoi India government na akhoi gi ayamba matamda India government khaki wanatana akhoi peace ta leijage haiba port se masidi asum government ayamba na sum pam gane khalle akhoi su tawjaraga akhoi peace ta akhoi khut thanadana akhoi gi demand tawning ba khara du tawjaraga akhoi leijage haiba sida ayamba government na sum yaning badi phawni ba tawbudamu kuki singna su tawri ba kano si masigi marunda kari leige sidi akhoi gi government of India na khambi da ba haitar asine akhoi gi pem da bas kari gi no kuki na su tawri ba se haiba gi point si laktringe gi mamang da su tawri ba si karamba wakhal makhoi gi karamba makhoi gi thought thinking lei badagi lakhi bano haiba gi point amai dang thamjage akhoi gi kaino da khoi gi Manipur sida yamna kuiraba sahi tara marima adu makhoi gi plan di sahi kunthani phugi mamang dagi ni moin tawrisi maduda makhoi na plan tawrapasi lan gi plan tawrapasi ngaran su hangi masigi kaino se kayam kuiram madage na akhoi gi knowledge yam kuire karam haina tawri karam akhoi isam chamna akhoi na khangba yabada Manipur gi map ka si makhoi na thugairaga makhoi na district khara kuki dominant tawraga makhoi na leiba district khara akhoi gi underline tawraga da Kukiland kaina hek thagalakpa chin kuki state kaina hek moina thagalakpa masi langi makhoi akhoi gi Kukiland len nama semba si atopa jati kayana pullaga nuksina na leiba state amada subnagi jati amakhakna makhoi gi state ona semge haragadi lan natradi upai leitien aduna masigi point sima makoina madu haurabani matamdudagi hauna aduga Kukiland gi manglan ka si makoina manglakpasi hausiki kainoduda aduna kari tawra i makoina sigumba lan sing si kaino yana na baida makta kari tawra kena ba kuki underground sing sida akhoi gi second kaino da underground sigi maming si KNF ba si kuki gi yamna powerful oiba kaino mani KNF sida jogam gaina da mo thongalakpa jogam si maitai sing na di jogam si kari haibno si khangam da bi Zau haibadi akhoi gi zau zati makhoi si kuki zau kaina hariba makhoi gi zau hariba sigi gam haibadi leipak haibani moi kuki londa zau singi leipak ama semba haibani ba aduna KNF zau gam kaina ngarangi akhoi gi kaino na German kaina akhoi gi moi gi kaino oiram bado makhoi na ka semi si KNF ta so KNF A KNF B KNF P yam lei he makhoi gi marak su fraction yam lei ba leiraga su lan sigi matanga di makhoi sa amato ina sem makhoi pulsilli aduna adu maina makhoi gi naharon gi underground singi maming thon bada jogam kaina thon galakpa
masi makoina akhoi gi maitai gi amadi akhoi gi yelhongmi kaya sigi mathakta lan tawgadore haibasigi ahanba state ni haibase akhoi na sum khangba yare en khalli aduna adudagi ni laage akhoi na 1993 dagi na 90 ge 6 7 phawda akhoi gi naga gi mathakta ka makoi na tawkiba kaino mayam se aduna asigu mamayam si lakpada makoi da power leina naba makoi na state makoi gi state se makoi gi demand hausi gi state tori ba state akhoi gi kaino semam badagi hausi gi union territory dala eko masi mai pa na nabagi da makta makoi na susi tawrakibane kari no makoi gi susi gi marunda makoi gi leiri ba wakalon si kari no ai matamda susi india government ga makoi ga susi tawna bataragadi maitai gi leiri ba akhoi gi underground kaya sidi masagi respect masagi izzat nga na nabok asum nga ga leizari hai tare ko handak ino no na akhoi unelep ki keno to se akhoi yam harawi kari gi damak tano o makoi su phong na leiraga akhoi mayam si protection to banga manena aduna kuki gi susi indian udaba kari anu ude kuki la to susi gi keno di maitai nam thana ba to ko pot ne Mandi state mas semge hargadi state adugi major community se hana namthadragadi da mose munga moyba adura major community ori sidi kuki si kari gumbal lai horagadi maitai gi mathanda naga ne ba aduna hari ba powerful oiba ani si namthana ba honab da makoi su torapane ba kari da makno su toragadi atai akhoi gi maitai gi leiri ba yamna mapangal kallaba akhoi gi underground sing si makoi si inthopane state sidi gi inthopane uncle ko Mandi sudu tawragadi makoina maitai gi KM singse akhoi gi RPF oisnu UNLF oisnu akhoi ke leiriba chingda manda ayambana akhoi gi sai kai kano tawraga saidang pham lawraga leibanina adur hairiba singsi army singsi ga akhoi kuki singsi ga indian akhoi gi force singsi ga di leiminarabani makoina haidu e lepham singsi haira kanda inthokpuneba asini masigi post india ga mena udabani Mandi kari gi no su tawri base India na di makoi si peace pa me kai na dom da u ki be wane ba adu ko madu na te ba kuki na tawri ba su si di akhoi gi lady underground sing se makoi si tampak ta lehan da ba in thok ki ba manipur gi wang ma da lehan gi ba kui dri na ki landa landa gi ni akhoi na kharam makoi si changa ga u bu phangi se u bu phangi dra bane ba aduna masi gi posini lady base adu masi India gam na kitang usin bi ba ma darkar lei masigi matang sida ina haizaning base adubu aduga aina point namadang ai kanogi thita thamjage akhoi gi rally ngangi rally sida duki mati while oi base masi akhoi na hana sukhang re uncle so habi gre me 3 nate 29 April da hograbani makhoi gi line di landi akhoi gi maitai amagi thingkang phaida maitai gi yumma da sangaga hindu gi laisang ma khongpa na nelaga masi na khoi gi napa gi imphal la kana netkai gi base madu da kuki gi lan hograbani maitai gi mathakta kuire makhoi na to plan pam base aduna ngarang gi sakhi bare li sidi aidi masi di uncle fake rally ni haninge ba akhoi gi yam no ba akhoi gi naga family da lebiri ba akhoi gi oza asanka sarna ngarang akhoi gi ngarang media da mana irakhiba port ma da ai yam interesting obe yam very good yam chum me na support to jabo ai ma bandi kuki singi peace rally sidi peace rally nate war rally ne na mahak na hai base masi khwai gi chumbo afam ne masi gi port se aduna masi gi port si la kani hai base naga isilinau sing na khoi gi lomi or leibin da leibin na naga isilinau sing sina yam na khangre kuki na rally excel pro matam da Manipur sida chaliba mafam sing sida soidana violence tholakani haibasi khangna akhoi gi naga student organization kaya makhoi gi sheso kaya na athungba pigreba hana dagi aiba piraga adu phawda nampu da chalaka danga saigi akhoi gi yelomi oriba akhoi naga isilinau sing nungna thomjindra sopa kaya am yawre aduga akhoi gi Michael lamjathangi mayum mai thara asibu masi peace rally ne haigadra sini da akhoi na haijaningi si peace rally sibu aiga danga peace to na wari sa se harga aigi iman sidan nongmai thamaga nongmai na to ronsi laga wari sa basibu peace rally ne haigadra sini aduna aina khoina thamjaningi badi makhoina chali base aduga peace rally si kari gi chali bano masi ozai mantra su matim thambi gre aigi isagi oiba aun kano da peace rally se makhoina tawrei ba natta oida tatpat mayam se hojikti government of India na khange ba hojikti khange ba maitai khaktana manipur da leriba community akhoi gi punamak si namthana bo honai haina kuki na toramba prasar se prithvi da UN da prithvi gi mafam kaya da amadi India central government da aduga neighboring state kaya toramba si hojik yaraktre
मरमदी पुनमक्सी खंगबिरे मरमदी ओ कुकी सी यामना वाइल्ड ओइबा मखोइ सी कनो ओइबा यामना बिहेवियर सी मखोइ गी अदुकी मटिक वाइल्ड ओइबा अदुगा कनो तो जाति ने से होजि सी खंगबिरप नाइबरिंग स्टेट सिंग खंगबिरप इवन शिलोंगदा कुकी संग यारोय नखोइ संगपदगी अखोइगी खासी आगांसिंग ड्रग एडिक्ट ओइखले एन हाइगलकपा असिगुम बमयाम सी लाकपदगी मखोइना रैली सी सिनबनेबा करिगिदमक्ता सिल्ली हाइबा मतमदा मखोइगी टॉप बाप मयाम से इंडिया न खंगरे अमदी नाइबरिंग स्टेट ऑल अखोइ लेरिबा पुनमक्सिना खंगरे अदु ओरगदी अखोइ से पीस पाम बसारगा पीस रैली अमा मु सिनबताय मयाम सिना अखोइ से पीस ओइना पाम बने जाति ने सी उना बन सिनबनेबा मसीगी टॉप पास होजिक्ति अखोइगी इंडिया न अखोइ पुनम खंगेन खल्ले दाव मेहमतको थैंक यू सिने अखोइ होम दगी ऑर्डर पीबसे हाइन मैम से बिफोर रैली से ममांगदा चुराचानपुरदा कांगपोकपीदा पीरिबा अखोइद ऑर्डर पीरिबा स्टेट फोर्सिंग अदुगा अखोइगी कनोगी सेंट्रल फोर्सिंग स्टेट की लेरिबा पुलिसिंग के चंगकांदा मसीजे थिंगनबगी ऑर्डर पीबदो खुदक्ता थिंगनगदबदो यारोय हैना सुमाइना हाइरक या कनो तो अथिंग पीगदबनी हैना मैम पिरकपसिंग मोय चंगबा ngamde चंगे चंगकाना खoi थिंगबा ngamde दुम चटखरे ngarangise aduga ngarang rally se outcome se kaino se khoi loina ugre migi athadau gi leader gi yumda changda thugai ba khokai ba paiti ga da mukna ba somda mina ga gi da chang nung thana ba khotpa khoi chen loina ure haitare sai matang ki da akhoi gi kaino sina state kaino government sina adum yengaga leiduira tampak di kainom tawbada pha ba se mikup ki fraction of second dum haitare chatana pha nei se pikal kholi hujibu kemta haidari jino sai ne chathari ba kai se masana kem haide bi lestum yaja dori bra action lokhol oi dori bra adum tumina yenga leidoi bra hamu kamai bini oja से अइना सुम कनो तौजबदा ममांगदसु आइदी पब्लिक मीटिंग गुम्बा करिगुम्बदसु आइ सुम हाइजे बंदी कनो चिंगसि लो लेत्रे चिंगसिदा मणिपुर की चिंगी तंपाक एरिया खक्तदा लो सि लेबा चिंग हेक योगिबदा क लो लेतबग सबमानरे अदुदनेबा हौजिक अखोइ चिंगदा चलगा अदगी हौजिकसि अखोइगी मोइना बफर जोन काइना मसु थमजिल्ले बफर जोन काइसिना थमकपसि बफर जोन सिगी अर्थसि आइदी बाउंड्री लाइन सेमबदौना का अमु खनबसु यावेबा अदुना बफर जोन काइबो वाहि कासि आइदी मसि लौथोहनिंगी अदुगा अखोइगी मनपुर गवर्नमेंट अमदी इंडिया गवर्नमेंट तौरगा यामना थुना मखोइसिंगसि मखोइबु कंट्रोल तौबिबा तंपाकता तौरिसिगुमना चिंगदसु लो सि सनहनबा लोदी लैत्रेन लौरे अखोइ बंदी करिगिनो ना हाइ मतमदा हौजिकसि कांगपोकपी ओइसनु चुराचानपुर ओइसनु अखोइगी मोरे ओइसनु कुकी डोमिनेंट एरिया सिंगसिदा लो लेतबगी चांगसि हौजिक अंडरग्राउंड कनानो दगी कुकी की लेरिबा अखोइगी मरक्ता लेरिबा अखोइगी आईआरबी खंगदे कमांडो पुलिस सिंगसि मखोइ कनानो खंगदे पुन लेमिनय पुन सुम लेमिनबगी अखोइ मदुगी कनो फंगे बा पाव पुन सामिनबा पुन लेमिनबा अंडरग्राउंड सिंगसिगी नोंगै वाले मरु वाले ngसागी अखोइगी स्टेट पुलिस तदि लेरिबा अखोइगी कुकी कनोसिंगसे मखोइगी नोंगै कासि पीबा मरु मरांग हेक्ता पीबा पुन हेक्ता मैतैदा कामिनबगी मओंगनेबा हौजिक लेरिसे असीनेबा मसी कंट्रोल तौबा ngamdabasi मसीम तंगदी स्टेट गवर्नमेंट की मथक्तसु अखोइ नोंगाइ जदे अदुगा मसीगी मतेंगसि सेंट्रल गवर्नमेंट दगी मसी लौबिरे हारगा अखोइगी ngasi मग हौजिक तावै मनतन थंबीबदो मथक्ता काबसु ngamदेबा समाय फुललेबा मखोइना मु कापथरकदा अखोइगी कनोसिंगसि की ngamदेबा काबा अदुगदी कनाना तौबीबा ताइ मसे अखोइ प्रजाना ngamद्रबने मसी स्टेट ना तौबीबा ताइ अदुगा सेंट्रल ना तौबीबा ताइ मतंग सिदनी अखोइगी आइना पोइना मखगैना पंजनिंगबदा फी कनबा हाइदन वाफम ममांगदा खरा ngangnakibा लेयेबा फी कनबा ngamद्रिसि करिगिनो बा फी कनबा मचंगे हाइसे अदु फी कनबसि ngamहनगे हारगदी आइगी मोटदी अमरोमदा होय अखोइ सीएम गिसु असोनबा खरा अदगी मागिसु तौबा ngamदबा खरा लैये अदु तौबा ngamba मागिसु तौननबा याम कन्नसु होनबा कयामसु लै मागी अफबसु लै फतबसु लै यन हाइजन फी कनबा माना ngamदे अखोइगी सीएम ना करिगिनो हाइ मतमदा मसिगी मसि याम मरु ओइबा पोने अखोइगी लैरिबा एमएलए मंत्री सिंह काउंसिल ऑफ मिनिस्टर दा गवर्नमेंट सिगी यावरिबा सिंगसिना अखोइगी सीएम सि सपोर्ट लैतबा सपोर्ट तौबिदबा एमएलए मंत्री सिंगसिना मसी मकना अखोइगी सीएम गी कनोसि मथौना सि पावर सि अंकल लैतबरेन खल्ले अदुना आइना ngasi कनोसिदा अखोइगी मीडिया सिगी खुथांग दैना अखोइगी इलेक्टेड मेंबर्स सिंग लैरिबा मंत्री मिनिस्टर सिंग लैरिबा एमएलए पुनमक्ता आइना मेसेज अमख पिजनिंगी मरमदी अखोइ पुनमक्सि हाना मानदियो बांता करिगी फी कनबा ngमोइदा गेबा अखोइगी
CM sida support tawbiu aduga aikoisi tangai phadra di party sindoga topa mada sem asi ka hadan makoi puna maksi manarga di ingam dangam ba pot neba aduna madugum bai matangda aikoi pulap support tawbiu ba hojik si political gain magi political mileage lo na ba hona ba kangbu su lei riba CM si mathanda tahan ba mathanda tahan ka da center gi masi lo thorani lo thokan ai oi ho ba haidna political mileage lo na ba hona ba kayam su lei asigumba kaya sina maram oraga akhoi gi CM gi magi mathauna si yaude na ikhalle ba aduna akhoi gi leiriba kuki gi samane hojik kari gi damakta india government su makoi bu disqualify to biba ngamde manipur government su to ngamde makoi si against the constitution natro makoi na hojik lal kanu phong na ngangi bo wasing se uncle ko against the constitution makoi gi MLA oiba matam da mantri oiba matam da wasak logi ba poto amata ngaktre ba underground sing the phun when a supporter ga khoi tong ana tazura ge na MLA sing sina ngangi si masi against the constitution natro aduna sigumba kaya si thok na ba matungda akhoi gi state government amadi central government ani si manarga tawbiraga di akhoi gi yellomi sing si ga asawba se masi kharma khai so phagani aduga cookie sing si control to bi mama darka le air strike to ba samane hojik drone dagi thadar ga mi hat pai si di air strike to ba samane ba mizoram daga to ki bado congress government gi matamda aduga yam phajaba point amani so aina thamjaning bada akhoi gi aina ngarang so aina panjaki ba matamda akhoi gi cookie sing sina group si punsil laga strengthen no na ba mapangal kankhat na ba hona ba si atai gi nate makoi na su tori ba si atai gi nate su to ba maitai gi underground sing tan thoki ba leitra bani na maitai gi khun puna makse ahing khara dan loisen ba ai ba si makoi plan ne ba masi gi plan si akhoi gi yelhomi sing si hojik ti man ba darkar leire aduga yamna फजबदा अखोगी संगा इथनिक पा कायना अखोगी CM ना तौरगा मागी कम्युनिटी खुदिंग मक्सगी डिस्टिंक्टिव ओइबा मागी कल्चर लेरि बस सिंग ngaksa na ba na thamgri base asu baina chatminaragadi ke sokai roeba adubu group khara na punsil laganda ngasagi maramdi makoina le nama semba kuki le nama semba isi leiriba community singsina yadradi yaponde do adu community singsina di yaro eba kangi adu dike do butai community singse muthat patai hat patai adu dike do butai lan to butai haina to paneba adu masi ngasi dagi di manipur government na senbiu aseng ba su khangba hore hojik settlement jete haibasi mang ba yade asum bana joy oi haibasi nongmadi oinen khali aduna masi state government na su khangbi ro ngasi dagi bhapta biro aduga central government da su high bakano si pibiro grounds rule thugarga kuki na tawri ba punamak india gi ekhoi gi CRPC ba yaugre BSF si ba yaugre assam rifle ka sok ba yaugre masi sugi ground da yaubra asing bana singba kano si happy raga ekhoi gi central government da government of india da su se center delhi state gi dilo thokre ko center da gisu su se extend to dana ba masi warif si lobiu amadi ekhoi nuksi sanana ekhoi gi state ki ekhoi gi leiri ba yelhomi amadi state sida hana da hingminarpa punamak se nuksi sanana hingminana ba lambi ma sembi wa ba se yam nungai je ja ero bikyo ja kapurda aja jiki matang jam chumyo ja himanta kumar hai ji so ado khoi gi kainoji ngarang na hangi dane khoi gi news 6 ki exclusive interview da so chief minister na thambi gi se normal si je hanjala amni khoi gi kanglup ani gi mi khra ma fam tura chanpur gumba ka kambung na chathok chathok tan khin ya da ba si khak na tana ato pa de khoi normal si la e habi go fam si yam phajana thambi gi bani hai ba da ngai ri ngasi mung kap si la e mi amuk si de samaina amuk tawri kamai ying si go ja si aloi be go na thambi normal si di masi gi wafam si di hauji ki matam si da di pan bu palan ning de da masi di government gi side ki orasu अखोई प्रजा की साइड की CSO की साइड की हौजिक नॉर्मल सी लारनी का वाफम से मसीदे सुपन पलनिंद्री मरमदी अमुकना कुकी अमदी मैतै सी अमुकना हंजिन ब यारखिगद्रा कायबो वाफम सी दै नै हनिंगेबा अदुग याम थुना था खरगी मनुंगदा नॉर्मल सी ला अद्रा कायबो वासिदी मसीदी इदी यामना लापना थमनिंगी normal lakpa haibsidi aidi hojik ngasi hengadi oiroi haibsi agi wakal agi mota thamjaningi aikoi gi lamjathang haukip ki da tawriba kainosi asi arai banate hojik hai ki baduni masi tonga na tazarage haibdasu yade ba kuki kambusina maramdi yam chaweba thadu family si kuki gi kainosi da yam chaweba makoi gi population se adu makoi hek thoki ba matamda kuki sing si aikoi gi paralyzed to hobagi makoi si mi ka si yam hauda ba dugi port maduna makoi thingigani adu marakta ayam bana su makoi si yadaba mayam ma yauri kuki marakta su hana dagi leminarak pa haitare hana dagi maitai ga saru maurona dana dagi samin thamina laikai punna insang lana dana lakpa mayam ma madu singduna di pamde
มาคุย normal สิหลักภาษีมาคุยปามกันนี่ดูกันไม่ได้อายามบรรสุไอ้คุยน่ะส่วน normal สิหลักปามมี normal หลักปามมีมาดามดีกันกินวันไหนมาทำดาวจิกgeneration กยังมังอันนี้บ่ไอ้คุยกับ generation กยังไอ้คุยกับอ่างอิสระอิสุสิงสิกับ generation กยังสิลาริกมาทงซานาทำเดรฮุจิกแต่กี่ economy สดเท่าไหร่อดูนะไอ้คุย normal หลักปะให้ภาษีที่ยามน่ะปามีไอ้คุยประชากิจไซต์ที่อดูบุถ้ามังอาตรุกตะกันว่าลาอารานีก็ให้บ่ normal city มาสิดีไอ้คุยกี่คุกกี้กี่มาคุยกี่nature สิยังไงก็ดีมาสิไอ้ให้เห็นนิ่งดีมาดามดีคุกกี้นะไม่ได้เอเทคตัวภาษานงมันนี่เล็บไปยัยท่ามันเล็บขี้ไปยัยสมเล็บป่วยมาดามดีมาคุยเสมาดามเลยเตmanipur sida makhoi gi kuki gi jaga si kari ba tan bangam khidra ba makhoi amuk hana kuki gi jaga ama prithvi sida tan bangam marwai si makhoi khange ba aduna do or die makhoi kuki len si manipur da tan na ba kaino si torakani aduna masigi matang si khangna akhoi gi gamero manipur amadi gamero india na su khangaga masigi kaino si ai lokhat laningi akhoi na cm da ngang ba akhoi gi maitai gi mayam marak ta gi nungsi da na tauhaning ba kaya tau da badagi pen da ngang ba hai ba ma adagi nungsi da na mabu hekta thina sairage na saiba kangbu ama ani thongna leiri ba aduna masipuna maksi ai khoi honorable cm na mahak na manipur gi hoji mako koi biri bani ning thau leader oi biri bani aduna mahak na su ngak pa ya ba khara ngak pi raga praja sing se afaba lamdi amada pusin bi ba amadi ngasi mak tori ba kautruki asi gumba kasi matung da amuga na thok ta na ba drone gi kenogi kasi amuga na kenosi da thok ta na ba masi gumba gi thabak si atu matam da lokhat laga mani manipur si ing tapa state ama oina da bahona pada tawhaningi maduda su ai khoi praja punamak ai gi section khuding mak na su ai gi mateng pangani hai bo pham se ai thamjani